Hujik Manipur se ing tap Manipur ma puruk na nabagi CM na kan honara basu Manipur do hujik pau geti ing tappa phimadu oidri hujik su ngarang masu mihat thina hat kiba naga misam taruk ki justice fangalu haiduna Imphal la miam ge sobo khongsa chatkre lengang na India lengang na kuki militant singa khuyak pinariba su agreement ase mi hanana license oina sinarabra haiba ansamna wahang mahang leba taro kamai yingbe Masi yam sieng na akoi hangpham thokpa hangba yaba wahang amani nagagi maikai da phajal laga thamamba hostels khudingmak handaki matang sesida loina hostels khudingmak akoi hingna haiba tare matu na ma phawba tekhandana akoi nagasing na thadok piki aduga kuki gi maikai da phajan gi ba hostels singdo adu ge manungda akoi hostels tarukama akoi sa semba dauna matup kapthat number se malemgi ityasta masi thoirokna thengna daba malemgi ityasta tang thokpa thodo ama ni haina dumaina loba yai aduga even aduba matup kapthatlaba adugomba akoi mioi dead body singdugi akoi masado adu phawa thonga pijara I haibana chingba pijaram yai haibana chingba gi wafam phaw phungdoknaba lakpa sida akoi lamdam si akoi humanity gi waba index ta akoi se kayam mi hamna akoi se laibak thi khraba malem gi manda akoi se hamna thina ikai phirup khomningai oiraba aduga akoi gi future se khallu matamda akoi marak se sida sigomba elements sing se leiri mi ko haiba se khallu matamda yamna thina ningba kainingai oiba bomba tangka amani khwaidagi handaki sida akoi nungai taba khwaidagi hena ningba kaiba haragadi hoi lamhen tuhen ba adugomba mioi kharana mioi singna tawbani haina hairaganda akoi leibiriba kuki gi akoi civilian kuki gi micham miam aduga kuki gi akoi civil society organization mayam sina siomba inhuman oiba thawak thong sing se masigi mayukta akoi su lei haibana chingba adum wafam ama phawwa ngasi phawwa modi wafam laktabasi ahenba kahenba tawba mising do tawjareba fareba ko adu kahenba sing ta kahenba thabak tawba sing duna tawjareba su akoi leiriba kuki gi people haitare kuki gi miam sidi akoi madugomba inhuman oiba thawak thong sing gi akoi mayokta lei madudi akoi yaningde haibana chingbo wafam phawbudi at least moidagi masigi kano amadi voice amadi lakpham thokpane laktieba aduga nakal amoromda Manipur lengaksina sangraba matam amakak operation changde na mayamna launa khona dana tawba marak sida operation change mafam sida akoi kano security deploy tawre operation tawri haibana chingwa pham kharasu leina khara matungda kana gomba mi amata mi phami pul leitaba adudagi phajala thamgiba mioi talukto madugi langla langchit dead body bor su langla lungsin ama phau phangdana lakpato somna kanda nagaki saita phajalaga thamba kuki gi tramri se thaduaba adugi hek matungda dead body oina phange haraga puthorakhieba aduga adugumba mioi singdu halammiba mioi singdudi kanagumba phau ngasi phau phabagi natraga kanagumba phau akoi ain gi oiba akoi kano behind the bars akoi purakpagi potama leitrieba hojik phawda adorgadi sigomba maliyamda amukta thoktriba mongda mihat mipun tawriba adugumba mioi singse masi akoi protected oiba aduba makhoi kenoma akoi phangabra privilege ama moi phangab jala adum protected oiba makhoi adumba kari haitare makhoi situation nama makhoi se adida cover tawraga makhoi se thamab jala aina akoi bhat ki leriba kanosina akoi makhoida kaimta kano tawroi haibagi adumba understanding tawriba singduga aduga bharat sarkar ka gi marakta leina khrap jala mioi tramri thadok thajina tawbagi nakoi kanoma dil ma chatharak pase yes mioi tramri thadok pa
dead body sir lay rega na handing thiri men hire ga lerakpada phangdan lerakpa dead body so tamri sinabaga dead body phange na puthor pa se sida dillam tawgre habsi mayam na khange ba sigi dil si taw matamda aduguma kano singse mihat mi putu da senari ma mioi singse masi kaimda tawroi haibagi mokhoida kano adu pitho khrap chala ano bharat ta leiriba akhoi kano se constitution ye safeguard aduga ainam sung loga mari lena ba law and order ga mari lena ba wafam sing se sida compromise to ya ta ba aduma khongthang sing tawham thokpa thabak sing do madu manipur gi context yorok kanda kari gi no swaida he akhoi khangna una kaimda tawbang ngam da situation am leidi si kari gi no masi sida akhoi manipur sida akhoi bharat ki sangvidhan gi manung da chandaba aduga akhoi chanariba ain jing haitare bharatiya न्याय संहिता बो हाइरो नत्रगा तोंगान बा क्रिमिनल लॉ में हमसे मसी करीमते अप्लाई तौदबा तोंगान बा अखोई केनो मखक अखोई भारत लेंगा की लुसिंग बा सिंसिना मदि प्रिविलेज मखक तोंगान पीर कांदा अखोई मरक्सेसिदा सानबा लीला मा अखोई सेसे लैरब्रा हाइबसि निंहन्नबा मा याम चाउना फावेबा अदुना अनसमगी साइड तगी हुसि हंबिरिबा वाहंग छे मसी याम जेन्युइन नोइबा वाहंगनी अदुगा आउजिक लाउरिबा मियामगी खोलाउसिसु जेन्युइन नोइबा खोलाउनेना लवे अदुगा नाकला मोरमदा अखोई सेसिदा मणिपुर लेंगाक हाइदना अमा अखोई लेंगा अमा लेजरिको मणिपुर गे लेंगाक सेसिदा अखोई नागा सिंगिसु अखोई नागागी तोंगानबा लेपाक अमा सेमगदबनी हाइबा अदुबा पॉलिटिकल आइडियोलॉजी तो अदुगी मखादा लेबा अदुबा अदुगा भारत सरकार का मतम सांगना 70 years की अखोई इंसर्जेंसी की अखोई केनोमा लेरा अब मतुंगदा हौजिक सु भारत की तोंगान तागनी कॉन्स्टिट्यूशन फ्लैग न सिंगबा डिमांड तोंग लेबा अदुगा मणिपुर याउना नॉर्थ ईस्ट की तोंगान बा मफम दगे पुनसल लकांदा नागा सिंगी तोंगान बा लेपा अमा सेमगनी हाइबा अदुगुंबा political ideology amakakta wari sanariba loop haiba tare insurgent loop innocent I am haiba to maduna back toba adumba political party amagi lusingba mana manipur sarkar sida keno oiriyeba ko akhoi deputy chief minister oiriyeba yes masisu akhoi miyamna kaude akhoi miyamna ningsi punna ningsing hoba chumani haiba famse thamjage nakala maramda हौजिकी हाइरिबा अखोई मियोई तरुक कनो तौरगा अखोई फारगा अखोई इनह्यूमन ओइबा मोंगदा नेचुरल ओइबा मोंगदा मतु का हातखरिबा अदुमा मियोई सिंगदो मतुगी मखोइना रिप्रेजेंट तौबा मखोइना डिप्यूट तौरकबा अदुमा मियोई सु अखोई लेंगाक सिसिदा डिप्यूटी चीफ मिनिस्टर ओइरी सिगी लेपाक सिदानी हुजिक थोइबा क्राइसिस सिगी लेपाक सिदानी तौनरिबा डिमांड अदुगा सिगी लेपाक सिदानी अखोइना तुंगी फ्यूचर करिनो लखन सममनरिसि सुमाइना ए हंगचगे यम नोइजे जमा खताबा लक्ष्यनी सिने कोइ